ꯑꯩꯁꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕꯗ ꯀꯌꯥ ꯔꯤꯑꯦꯛ ꯇꯧꯕꯁꯦ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯂꯥꯏꯐꯇꯀꯣ ꯔꯤꯑꯦꯛ ꯇꯧꯕꯁꯦ ꯌꯥꯝꯅ ꯄꯥꯝꯗꯕꯅꯦꯀꯣ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯗꯒꯤꯗꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯏꯗꯣꯝꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀꯔꯤ ꯀꯔꯥ ꯃꯃꯤꯡꯁꯨ ꯈꯪꯖꯕ ꯅꯠꯇꯦꯀꯣ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯩꯅꯦ ꯐꯦꯁꯕꯨꯛꯇ ꯍꯥꯏꯌꯦꯕ. ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯦꯋꯦꯌꯔ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯞꯗꯦꯠꯁꯦ ꯑꯣꯏꯗꯕ, ꯑꯗꯨꯒꯤ ꯈꯪꯗꯦꯕ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯑꯩꯒ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯃꯥꯒꯤ ꯃꯔꯝꯁꯤꯗ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯗꯨ ꯎꯔꯨꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯋꯦ, ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯋꯦꯕ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯁꯥꯃꯛꯅꯁꯨꯀꯣ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯗꯃꯥꯏꯔ ꯇꯧꯖꯩꯅꯦꯕ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯑꯩ ꯈꯛꯇꯪꯗ ꯅꯠꯇꯦꯀꯣ, ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤꯁꯨ ꯃꯣꯏꯗꯒꯤ ꯀꯜꯂꯛꯅꯐꯝ ꯑꯣꯏꯖꯔꯤꯅꯦꯕ. ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯤ ꯑꯃꯒꯤ ꯃꯣꯠꯁꯦ ꯆꯥꯅꯔꯛꯇꯕ ꯃꯌꯥꯝ ꯀꯣꯄꯜ ꯂꯥꯏꯐꯁꯤꯗ ꯊꯣꯛꯇꯕ ꯅꯠꯇꯦꯕ. ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯃꯤꯗꯨꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯂꯥꯛ ꯂꯩꯔꯁꯨꯀꯣ ꯍꯔꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯍꯦꯄꯤꯅꯦꯁꯁꯦ ꯐꯪꯕ ꯉꯝꯗꯕ. ꯃꯔꯝꯗꯤ ꯄꯩꯁꯥꯅ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯩꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯂꯥꯛ ꯌꯥꯎꯔꯒ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯕ, ꯑꯦꯟꯖꯣꯏꯃꯦꯟ, ꯑꯗꯩ ꯅꯨꯡꯁꯤꯕ, ꯒꯨꯗ ꯔꯤꯂꯦꯁꯟ ꯕꯣꯟꯗꯤꯡꯁꯦ ꯐꯪꯗꯕ ꯀꯣꯄꯜ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯅꯦꯕ. ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯎꯔꯀꯥꯟꯗꯗꯤ ꯂꯩꯖꯔꯤꯕ ꯅꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯈꯔꯗꯨꯗ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯅ ꯅꯣꯏꯅ ꯂꯩꯃꯤꯟꯅꯕ ꯕꯣꯟꯗꯤꯡꯗꯣ ꯍꯥꯏꯇꯥꯔꯦꯀꯣ, ꯅꯨꯡꯁꯤꯅ ꯂꯩꯕ ꯕꯣꯟꯗꯤꯡꯁꯦ ꯎꯔꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯔꯤꯅꯦꯕ. ꯅꯣꯏꯅ ꯔꯤꯂꯦꯁꯟ ꯃꯑꯣꯡ ꯀꯣ, ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯎꯔꯀꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯐꯥꯎ ꯅꯣꯏꯒꯤ ꯂꯥꯏꯐꯇꯣ ꯀꯜꯂꯛꯆꯔꯤꯅꯦ ꯍꯥꯏꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯆꯩꯌꯦꯕ. ꯑꯗꯨꯒ ꯇꯧꯊꯣꯔꯛꯏꯁꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯇꯨꯒꯠꯆꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯇꯨꯒꯠꯆꯕ. ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯤꯁꯦꯀꯅꯥ ꯊꯥꯖꯅꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯕꯤꯛ ꯀꯣꯏꯁꯟ ꯂꯥꯛꯑꯅꯦꯕ. ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯁꯦ ꯊꯥꯖꯕ ꯉꯝꯗꯗꯅ ꯂꯩꯔꯤꯅꯦꯕ. ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯂꯥꯏꯐꯇꯨ ꯎꯔꯀꯥꯟꯗ ꯃꯤ ꯈꯨꯗꯤꯡꯁꯦ ꯃꯥꯟꯅꯕ ꯅꯠꯇꯦꯅ ꯈꯜꯂꯝꯃꯤꯁꯦ ꯅꯣꯏꯃꯛꯅꯐꯧꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯀꯥꯟꯗꯗꯤ ꯀꯣꯏꯁꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦꯕ. ꯀꯅꯥꯗꯅꯣ ꯇ꯭ꯔꯁ ꯇꯧꯅꯗꯣꯏꯁꯦ ꯍꯥꯏꯅ. ꯇ꯭ꯔꯁ ꯏꯁꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯈ꯭ꯔꯦꯕ. ꯑꯗꯨꯗꯤ ꯀꯅꯥꯗꯅꯣꯕ ꯊꯥꯖꯅꯗꯣꯏꯁꯦ ꯍꯥꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦꯕ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯏꯅꯕꯨ ꯇꯧꯈꯠꯂꯛꯑꯗꯤ, ꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯄꯗ, ꯃꯔꯦꯛ ꯃꯍꯥꯎ ꯈꯔ ꯊꯣꯛꯂꯛꯄꯗ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯃꯤꯟꯅꯔꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯎꯕꯗꯧꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡꯗ ꯄꯥꯡꯕꯤꯔꯒ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯦꯞꯄꯤꯔꯒ ꯂꯩꯔꯛꯄꯗꯣ, ꯑꯗꯨꯗꯨꯅꯦꯕ ꯅꯨꯡꯁꯤꯕꯁꯦ. ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯅꯅꯕ, ꯑꯩꯒꯤ ꯕꯦꯂꯦꯟꯁꯇꯨꯗ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯗꯣ, ꯑꯗꯨꯗꯣ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕꯁꯦ. ꯑꯗꯨꯀꯥꯟꯗꯁꯨ ꯑꯅꯝꯕꯅꯁꯨ ꯑꯩꯅꯁꯨ ꯁꯨꯝ ꯎꯕꯗ ꯅꯨꯄꯥꯁꯤꯡꯁꯦ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ, ꯄꯩꯁా ꯈꯤꯇꯪꯒ パꯏꯈꯠꯂꯛꯑꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯏꯔꯥ, ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯍꯥꯏꯕꯗꯤ ꯃꯅꯤ ꯀꯦꯟ ꯗꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯥꯏꯅꯒ ꯈꯜꯂꯤꯔꯥ ꯀꯣ. ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ. ꯄꯩꯁꯥ ꯈꯤꯇꯪ ꯍꯦꯛ ꯄꯥꯏꯈꯠꯂꯒꯗꯤ ꯃꯤꯁꯤꯡꯁꯦ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯥꯏꯁꯦ ꯍꯥꯟꯅ ꯑꯍꯟꯁꯨ ꯂꯩꯔꯝꯃꯦꯌꯦ, ꯍꯧꯖꯤꯛꯅ ꯑꯇꯣꯝꯕꯤ ꯑꯃꯨꯛ ꯄꯨꯔꯛꯑꯝꯅꯦꯌꯦ, ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯁꯨꯝ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯦ ꯑꯅꯝꯕꯅ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯏꯔꯛꯑꯗꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ, ꯑꯇꯩꯁꯨ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯛꯏꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇꯔꯦꯕ. ꯅꯨꯡꯁꯤꯅꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯕ ꯁꯤꯗ ꯀꯔꯥꯏꯗꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛꯀ ꯂꯥꯝꯖꯤꯜꯂꯛꯏꯅꯣꯕ. ꯁꯩꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯅꯨꯄꯥ ꯈꯛꯇꯪꯗꯁꯨ ꯇꯥꯏꯅꯅꯤꯡꯗꯦꯀꯣ, ꯅꯨꯄꯥ ꯈꯛꯇꯪꯗꯁꯨ ꯇꯥꯏꯅꯅꯤꯡꯗꯦ. ꯃꯔꯝꯗꯤ ꯅꯨꯄꯤꯗꯨꯁꯨꯅꯦ ꯇꯨꯒꯠꯆꯔꯤꯁꯦ. ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯄꯥ ꯄꯥꯝꯃꯕ ꯅꯨꯄꯤꯅꯣ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯕ ꯄꯥꯝꯆꯣꯞꯄ ꯅꯨꯄꯤꯔꯥ. ꯅꯥꯈꯩ ꯁꯦꯡꯅ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯒꯅ, ꯅꯨꯄꯥ ꯌꯥꯝꯅ ꯌꯨꯝ ꯄꯥꯅꯤꯡꯉꯒꯅ, ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ. ꯃꯤ ꯑꯃꯅꯕꯨ ꯌꯨꯝ ꯄꯥꯟꯒꯦꯅ ꯍꯥꯏꯔꯗꯤꯅꯦ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯀꯣ ꯈꯨꯀꯥꯞꯄꯤꯅ ꯇꯥꯛ ꯀꯥꯞꯄꯗ ꯅꯨꯄꯥ ꯃꯌꯥꯝ ꯀꯦꯜꯂꯛꯄ ꯉꯥꯛꯇꯅꯦ. ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯀꯦꯜꯂꯛꯄꯅꯤ, ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯀꯦꯜꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯤꯅ ꯄꯥꯜꯂꯔꯣꯏ, ꯃꯤꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯀꯅꯥꯅꯁꯨ ꯂꯥꯝꯖꯤꯜꯂꯛꯄ ꯉꯝꯕ ꯅꯠꯇꯦ.
nakai seng na panda ba ya dre nang nupa yam pa me hara gadi nupa me am le ba haibadi kare ai ne matu macha thi da ba later ba nupa thiraga pan biyo ba mi ke matu macha leiraga leiba nupa do da leisilaga kare ai ne mi ke life to amadi mi ke family to thugairaga noi gi apen ba noi gi nungai za ba je kari no nga haki gari tong ba aduduna life se yara bara ko mi ke punsi ma mangal laga noi gi nungai ba je kari no noi gi life ta su adumaina mi amana changa aga third party amna tawra aga di noi nuai ga dra ko asi je munna khanda bi ga da bane nupi na su ko nupi amana su munna khanda bi ga ni yum pan ngai da kai dau nung da mi gi matu macha leiba mi da ko adu da yesen bi roi da bane adai nupa su ngai re ko mi gi mawa macha leiba nupi da ko mi yen karan thambi ga no ba natradi kari no koi societies da huzik tawri je ta sena khangdre ba paw je ko yengu bada taro bada nupi zungare magi nupam adai magi macha lei lang tho nupa ma da pan gre adai gi nupa zungare magi nupi macha lei na nupi atom kari no tawri je gyan ta kya gi matik nupa nupi kyam pamna ra no gyan ta de ba nakai sena yamna ahin ba natragana pamagana ko leiriba nupa natraga nupi do nakai sena wayam lotion na biro adu luar kanda noi gi life to enjoy to gera ju to ba do na tabi da kari no to ri society je gyan ta dreba ta seng na tar kana yamna nungai te ko akoi di seng na haraga chahi je yama banina ishagi emotions ko control to wa ngamme ko adu bu ichan angang nupi macha mana tawram gadaba mana fauram gadaba mana nungai ramoidaba mayam do emotions mayam do adu dugi khalaga na ta sena nungai te ba adu wakhal pikthaga nu ko wakhal chawtho maramdi hana dagi nangdi miyam na su sak khangnaraba miyam na su sak khangnaraba misak am oraba nangi damakta mi miyam na positive keno nga tane ko PB response nga tane ko PB rize do thauna layo ko miyoi ba haibe je mana tawbagi karma se adum lakadaba nga tane mana tawzarubi karma adum soidana adum phanga kani ko haibadi matam haibe se ngai ba wabagi wane film cinema dana phat launa pung ama dada loshina bohona bagi phat launa magi phata batawra magana si aina tawbagi wane live tadi adu natabanina matam changmagi wani ko adu bumi ni mine tawzabagi karma sidi adum lakkaduine ba adu tabada tasena wakhal je yam nungai te ko hojik se koi gi society sida kana thazana doino haibase big question achuba question ama ko hangaga leire ko wakhal tasena nungai jade aduna nupi zungare nupa zungare wakhal ko kitang khanda biyo ko tinyo tharaga khanda biyo mi amagi imung ko thugai na ba natraga na mi amagi life te ko disturbance pi na ba yachin na ba ko hotna bigano haibase ko amyam dai haisage